ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯊꯥ 6 ꯆꯪꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 10 ꯔꯣꯝꯗ ꯆꯠꯇꯨꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 4ꯗꯒꯤ ꯅꯝꯕ ꯍꯧꯔꯒꯅꯤ ꯍꯣꯡ ꯀꯣꯡꯗꯒꯤ ꯁꯨꯇꯤꯡ ꯇꯧꯅꯕ ꯐꯣꯔꯦꯟ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 6 ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯐꯣꯡꯗꯣꯛꯂꯤ ꯀꯛꯆꯤꯡ ꯌꯨꯀꯣ ꯕꯦꯡ ꯂꯨꯠ ꯇꯧꯕꯗ ꯆꯦꯟꯅꯕ ꯅꯥꯎꯔꯦꯝ ꯔꯣꯃꯤꯌꯣ ꯖꯦꯟꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯀꯛꯆꯤꯡꯗ ꯂꯩꯕ ꯌꯨꯀꯣ ꯕꯦꯡ ꯕ꯭ꯔꯥꯟꯆꯇꯒꯤ ꯅꯨꯡꯊꯤꯟ ꯄꯣꯛꯄꯣꯛꯇ ꯂꯨꯄꯥ ꯂꯥꯛ 6 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯂꯨꯠ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯅꯥꯎꯔꯦꯝ ꯔꯣꯃꯤꯌꯣ ꯆꯍꯤ 43 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯎꯔꯦꯝ ꯒꯧꯔꯍꯔꯤ ꯀꯧꯏ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CJM ꯊꯧꯕꯥꯜ ꯀꯣꯔꯠꯇ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯇꯧꯔꯕ ꯃꯇꯨꯡ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯅꯥꯎꯔꯦꯝ ꯔꯣꯃꯤꯌꯣ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 12 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯦꯡ ꯑꯁꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯂꯨꯄꯥ ꯂꯥꯛ 4 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯨꯀꯤ ꯏꯝꯄ꯭ꯂꯣꯏ ꯀꯌꯥ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯂꯩꯈꯤꯕ ꯑꯁꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤ ꯃꯃꯥꯡ ꯆꯍꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯇꯧ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯏꯝꯄ꯭ꯂꯣꯏ ꯀꯌꯥ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯂꯩꯈꯤꯕ ꯑꯁꯤꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯈꯨꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯄꯥꯏꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯈꯛꯇꯗ ꯀꯥꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯄꯒꯤ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯔꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯀꯗꯥꯡꯕꯟꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯀ꯭ꯋꯥ ꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗꯒꯤ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯣꯛꯇꯣꯕꯔ ꯇꯥꯡ 18, 2024 ꯃꯣꯏꯔꯥꯡꯗ ꯀꯦꯁꯄꯔꯅ ꯁ꯭ꯀꯨꯇꯤ ꯑꯃ ꯊꯣꯡꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕꯗ ꯑꯣꯛꯇꯣꯕꯔ ꯇꯥꯡ 19, 2024 ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯀꯥꯔꯛꯇꯁꯨ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯅ ꯑꯟꯇꯣ ꯀꯥꯔ ꯑꯃ ꯊꯣꯡꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯍꯨꯝꯁꯨꯕꯗ ꯑꯣꯛꯇꯣꯕꯔ ꯇꯥꯡ 22, 2024 ꯀꯩꯁꯥꯝꯄꯥꯠꯇꯁꯨ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯅ ꯀꯥꯔ ꯑꯃꯁꯨ ꯊꯣꯡꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯤꯁꯨꯕꯗ ꯑꯣꯛꯇꯣꯕꯔ ꯇꯥꯡ 30, 2024 ꯉꯁꯤꯅ BT ꯔꯣꯗꯇ ꯔꯣꯌꯥꯜ ꯏꯟꯐꯤꯜ ꯑꯃꯁꯨ ꯊꯣꯡꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯊꯣꯛꯍꯜꯂꯛꯄ ꯑꯦꯛꯁꯤꯗꯦꯟꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ ꯃꯩꯇꯩꯅ ꯈꯖꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯎꯔꯕ ꯃꯤꯐꯠꯇ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯗꯨꯝ ꯇꯠꯇꯅ ꯇꯧꯔꯛꯂꯕ ꯁꯤꯗ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯗꯦ ꯔꯣꯀꯦꯠ ꯀꯥꯞꯇꯦ ꯍꯥꯏꯕ ꯉꯝꯃꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯣꯛꯁꯤꯡꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯆꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯩꯇꯩꯁꯤ ꯃꯨꯊꯠꯄ ꯄꯥꯝꯃꯤ ꯍꯥꯏꯕ ꯐꯣꯡꯅ ꯂꯥꯎꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯣꯛꯂꯕ ꯂꯥꯛꯆꯔꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯐꯝꯅ ꯐꯣꯡꯗꯣꯛꯂꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝ ꯉꯁꯤ ꯀꯣꯔꯠꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯀꯨꯀꯤ MLA 10 ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯀꯗꯕꯅꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝꯅ ꯁꯔꯀꯥꯔꯗ ꯊꯥꯈꯤꯕ ꯃꯇꯝ ꯁꯨꯔ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣ ꯃꯃꯥꯡꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯀꯣꯔꯠꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯉꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯇꯦ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯂꯩꯉꯥꯛꯇ ꯇꯝꯅꯅ ꯁꯤꯡꯅꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯕꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯕꯤꯕ ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯕꯇ ꯅꯠꯇꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯣꯝꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ